Handang marak social media da aina masak khanggiba mi khara sum uba nongmai ka pairadana dress ka seladana lan yawba ka sum manba relief camp gumba lairabe mungda ka chalaga mithai ga yenbi yam tawba uba haitare adubu aina khanggiba miduga hauji urisiga khitangdi tayona ba haitare makhoida dedicate tawjaba wahai khradang maithongi wadi kainone full of innocent manungda lotliba hingchaba dudi kanana khanguni diabetes na babu mapan thongda ubro test tawrakanda khangbani mapan thongdadi karinone full of sacrifice manungda lotliba pamaiba dudi kanana khanguni uda sumna chababu maphon tarakanda ubani wahai gi wadi kainone full of motivation manungda lotliba sani dudi kanana uruni fajakraba hainaudugi manungda samu macha ama yarambadubu khaidokna kanda khak ubani ngarangi hingchabana ngasi lainingba oire haibasi khitangdi thaja phate phakiba isai nongmatasu ngangla idi hainabani karamno taibangpan ludaurida